Pausadempum oipamar oipapau khara update tawjare. Tongi merol ki damak hokal klipan harol sing Industrial Revolution tawba mathau tare Rajnath. Laiba ka segi naha oriba miu chinga tongda lakadaba merol sing ki damak yang laga Industrial Revolution ama purakpa tangai fadaba laire. Thaurang segi damak hokal klipan naha kayana anoba wakhalon sin aduna anoba pothok kaya pothok kadabani haina naha singi puning thokat pa wafam sing Union Defense Minister Rajnath Singh na phongdorakre. Wafam asing asi Bengaluru gi Aero India da pangthokpa Mandan 2023 ki thauramda Mandri na phongdokhibani. Defense Minister da makhata na phongdokhibada lakadaba sahi kunga manga ki manungda India na sanbit lon da khwadagi mangjin thaba leipaka ma oibaga loinana. Malingwi na science and technology da superpower country ama oinana bhawana gadabane. Housing pangthokliba Mandan 2023 ki thauram asima Defense Startup Ecosystem gi Hina Sakutpagi concept amani defense amadi aerospace ecosystem andi kusamna duna Mandan platform ki makhada lebaga sigi Ministry of Micro Small and Medium Enterprises Agriculture Academia amadi Ambassador masing yapna thokalapangam lagani abo wapamsu Rajnath phongdoki Innovation for Defense Excellence IDX thorang makhada lebaga sigi Steady State the technology amadi zawka thorang ki hiram kudimakta mangjil thaba ngamlaglagani Lebaga sana naun haudok libe startup ecosystem asana lebaga sigi naha wiriba mioi kya anoba pothok amadi anoba wakhalon pothopagi pongningi apamba du soidana kokhalagani Lebaga sana lakadaba sahi kunga manga ki manungda malemgi yona khwadigi semelon phaba amadi science and technology da malemgi magok thongna lainana bagi pandam amathamliba asida lisingani kulomdoi ki budgeta Pothoraglipa Amerikal ki pandam masih ki khwadigi suna pa tangka koiragane matam masida India ki naha ori bamyo sinasu laibaga sigi thamlipa pandam adu fangna ba khwana bada khwadigi phaba designer adu ki saklol lobagi matam oire haibo wapam phangdoki Modi na naga political issue athubada losin ba pamli JP Nadda Naga political issue ki waroisin ama purukna ba matam sangna khonaduna lagliba asigi mai wena haujik Aroiba tangkak yaksilapa matam masida Prime Minister Narendra Modi na athuba matamda aroiba solution ama pambagi langtak na balaire aina BJP ki National President JP Nadda na phongdorakre Wafam asi JP Nadda na state asigi capital cultural holda hauki balepa kupon mita pangthokfa BJP amadi NDPP ki joint campaign rally ama haudokpagi thoramda phongdokhibani Thoramada JP Nadda na makhatan hai Union of Minister Amit Shah yauna naga issue asigi waroisin ama pragnanaba Soktapan aidana hona rakhibani mamangda oikiba Nagaland ke wafam sing amuk hananing sing duna JP Nadda na phongdokibada haukiba matamda Nagaland asi ban blockade insurgency abduction amadi mihat mipun kidamak maming laiba state am oirambani adubho haujiti Nagaland asi santi pamba amsung sakotpagi maikeido onsilaklaba state am oina miyamna khandaragle Center na so state asi bo ahonamfuk India ki lamtam sing ki manungda tongan ba sectors na kudam oina law and order education health Road and Communication, Agriculture, Railway na sing bagi thabak thoramda Agriculture, Railway na sing bagi thabak thoramda ahin bamiyang thamda sakot khongta ki thabakda khomang yang na thorop thabak thoram paikhalak libe state ama hoire State asigi BJP amadi NDPP ki thaumisin center amadi state lega na lokholak diba sakot thorang ki thabak singda mai onsin duna hena sakot pa state ama oina na bagi Pawning jingsila duna hai andak lakadur bali singani kolomdoi ki Assembly election the state asigi sakwa thorang gi damak yang lakam yamna wakhal tana BJP amadi NDPP da vote piba ki madam oire haige mana makhata na thamki ofam da mikal matam da BJP na leba ka sigi thabak thorang sing da hakten na support tawbada natan election matung da so center gi party losing ba singi biyang makhata state ase hina ma pangal kan ba state ma oina na ba thabak thoram sing laukat kane Ngasi pangthokiba thoramatu da Nagaland ki minister nephew riona so BJP ki Narendra Modi Amit Shah JP Nadda na lusing pa center lenga kasi pathakat bagaloina na magoina thasaba thamdana state asida NDPP amasung BJP ki coalition lenga thambangam kani abigi thasaba phongdokhe Ukraine wathok loisina na bukhona bada India na tengbang bak ngamgadi France President Macron France ki President Emmanuel Macron na Ukraine ki wathogadu Prime Minister Narendra Modi ki wari sana bada puthokre amasung Ukraine ki mathakta Russia na landabagi asawa wathogadu kokhana da malembo Modi ki lising makhada India na mobilize tawbangam gani haigre Ukraine ki mathakta Russia na landariva asigi kutong thirava aruba tangkak amada India ki G20 presidency adugi mai fakfa adugi damak aikona thabak tawri an Air Force ka tawnaba
Air India ki aircraft ka chani yangai ki dil adu lauthukna ba aircraft chani yangai ki dil adu lauthukna ba lu basing adu ki Barsul meeting adu da macro na hai ke na gel musik makada ikoi ki mang da tariba chawrabo wathok adu kokhana na ba hona bada mayek seng na malembo mobilize tawba masong tengbang bangam ba adu Indian oigani hana mahna makata ke masagi mamang da irai numit su United States na Prime Minister Modi na sathana bagi aning balai riba hona ba puna bakadu yauna Russia Ukraine conflict ki aroiba ama purakata pathabak khudimak makoina taramno kani hai ke Prime Minister Modi na yana bangam gani mahna paikana na bagi aning balai riba hona ba khudimak adu ayak na mabu ngang bana takana tawba yan gani Ukraine da thokliba hostility sing asigi aroiba ama purakada ba hona ba punabag US na taramno okani hana White House National Security Council ki wagang loi joint kerbai na hai ke adu bamaraga sida manglom da sathagada ba amada ngar ba lambi adudi dialogue amasung diplomacy ni han India na lebli Ukraine da tengbang ki damak lising ni kolom doida $5.6 billion ki damak United Nations na apel tawri Ukraine da masung lan ki khudong thipa nanglaba lebak adu da ki chen khraba billion cheng adu da humanitarian ki tengbang pina da $5.6 billion madhau tari ani yum sagai sanamita United Nations na hai kre Moscow na Ukraine da mafung phavalan hokiba adu ki sai amagi matong Ukrainian million to 21.8 lob hauzik humanitarian ki tengbang madhau tari lanasana numit khuting ki asi ana mangtakwa masung lanjen han bamakha sathari amasung anoba chang amada haina UN humanitarian chief Martin Griffiths na statement amada hai ke Langi frontline aduga naknabada lairiba sing adu yauna yauksin bada khwaidagi luba mafam da lairiba community sing adu yauna ba aikoina soidanamak aikoina ngamba punamak tawbatai haina mangna makhata na haike Ukraine miyam gi awaba si loike tapadagi yamna lapna lairi makoin international gi sawatpa makhata na madhau tari haina mangna haike madhau tari ba sing ase asuki matik chawi madudi tengbang ba organization sina khudimagadu yawbangam loi adu bahai jariba $5.6 billion asina sahi asida Khwadagi hana mathau tarba mi million 15.3 adu yawang hamangani aina UN na haike harba senpa madugi manungdagi $1 billion 1.70 nopok thamba euro ki mafam kya da lehliva Ukrainian refugee million bari hen bada tengbang na bagi mathau tai hain statement aduna makata ki mateng adugi amba Ukrainian refugee million 1.5 yen leiriba pore namasung Europe ta makhata na satkina bagi Ukrainian sing adugi maruiba lampi wariba Moldova ta satkigane UN gi matungina apunba refugee masing asigi sada marfuga taruk romdi nupi amasung angang singni Europe na refugee sing tengbang na ba isang thawwa amasung apunba thabak ngambaki praman tawkre aina statement aduna UN refugee chief Filippo Grandi na haike atoma namak aikoina masigi pakhomatu lawroi natagana laheliba community sing adugi hostility atuda khandok tana leiba yaroi international na makha tana sawat ba du refugee jing aduna aso engam yaudana masong ijat ka loina makoi gi yum sing da han bangam triba fawba mathau tai haina magna haike Ukraine gi manung da lan atuna hing bada mathau ta basing phang bada sathina sawan kre masong mioi gi awa bada makha tana hanjen handuna marwena kha thangba amasuk nopok thamba mafam sing da market stability thuai kre ana apel aduna haike cyclone Gravel gi matung da New Zealand da akan ba yuwa ha kre Namit khar gi pamang dagi New Zealand da akan ba nong set puba cyclone lakraba matung da ngasi lebak asi konung Wellington da akan ba yuwa ha kre mafam adu da leiba mius na khangau da building sing niglakpada mi pai ba madi akiba pok na kre ana fangdorakle US Geological Survey na fangdorakpada yuwa hadu magnitude 5.7 gi sang da haki masagi epicenter na lebak asigi maruwa island ani gi maragda lebak Cook Strait oigi New Zealand Civil Defense Agency ki maikay dagi fangdorokpada ngasi hakiba yuwa atugi magnitude 6.0 oigi madugi epicenter na lebak asigi konung dagi awang nong choknom da kilometer yang kairom satlaga leba para umuda kilometer yang kai gatariat luthaba mafam da oigi yuwa haduna maram oituna lebak asigi awang thangba island da paksana niki thawdok atugi mathang da matungda hauzik phawagi ona mangtak pa madi tekai pagi report laktri loinana sunabagi warning su phangdorakdre mafam adu da leibam yois na pirakpa report amada yuwa adu second tarat gi kunlom gi sang da kanane ki yuwa adu na asoba truck ama onbagi matawgumna laimai nikan ki ana phangdorakle adu ba pawgi likhun amana yuwa adu na maram oiduna lebaga sigi awang thangba alien da hanana akan ba cyclone Gravel na pak tang hanai khairam lapa mafam adu da yoi mari sian kre amati pak sana amanga ta thon kre abo wafam phangdorakre
Oiragli pamahong asida lebak asigi Civil Defense Agency na lebak asigi miyam da hausik oiriba thawong singasi yamna mi paininga oiba matamadu oire. Lebak asigi mipung kutipang na masa gi amadi mahagi akoibada leiriba miyam singkitapak seksin jaba mathaw tari haina phangdora kare. Mumbai da mahagi ahanba flight tonglaklaga thongdagi thawri yalaga sigre. Chhattisgarh dagi masagi chahi kunganifan suraba nufa ama lebak pokpagi ayukta Mumbai da Kurla Railway Station gi mapanda leiba thong amadagi thawri yalaga masa matomda sijakre anama famazigi police officer mana phangdogre. Lakshmi Saitram Yadav kawa miyoi aduna fi amada thong adugi nakandagi masamak thawri yanki. Mahagi makuta fangkiba suicide note aduna mahagi aroiba aningbadi aeroplane ama ubani haike. Maramadudagi mahana namai numita Mumbai da landing tawraki madu Metropolis atuda mahagi anba khwangsani ana police na haike. Mana magi ponsi matomda loisinjakiba kari maramgi nuaibadu kangdre masung makha tapan investigation satari ana Sunavati police station officer latuna haike. Hanoina angang ahumdagi hianba imung singi masing handan gadawre. Vietnam ki capital city Hanoi ki mising million nipan helak pagaloinana. City asina angang ahumdagi hian leiba imung singi masing handan na pagi pandam Thamlihan Municipal Department of Health na haire. Department की डिप्टी डायरेक्टर भू काउ कोंगी वरल पलदुना लोकल पाउसे Vietnam News की रिपोर्ट हाई सिटी असिना अंगांग अहुमदगी हेना लैबा इमुंग सिगी परसेंटेज अमसुंग सही मंगागी मखागी वैबा सिंजाक मसल सुना अमदि बरांग काइना चावा फंगद्रबा अंगांग सिंगी परसेंटेज अनिभग सादा 0.1 फाव हंदा लगरे भू काउना मखा तनहाई की मदुदी कुमजा लिसिंगनी कुनगनी थोइ लोइबा फावबदा हनोइगी मिसिंग मियोइ मिलियन 8.4 याउदुना लेबाकी अपनबा मिसिंगी सादा 8.4 ओइकी Official asigi matungin missing yam kalakpo amasung laifam na hingalaktaba asina maram oiduna city asina anoba challenging mayuk naragli yam rabada angang ahum laiba imung sing masing hantarakpa urabasu madugi rate stable oide alu erba sing masing hingalakpa gi mahung uriba asisu capital asina mayuk naragli ba challenge samane masigi damakta senior citizen singbo kanan gadaba makhoigi health amasung social welfare gi oiba thawrang ke paikatpa mathaudai hanasu phone kogna phangdoke Official asina hari madudi city asna biam gi mari lainana communication gi thabak hena paktok chawtho alagani masida inkhalak libam yoi singa masong naha singi reproductive health pre medical counseling amasong health examination gi luina pre natal amasong yugon screening amadi hal urpa singi health akhana pamiyang sangane kumza lisingani kungani thoi phawda Vietnam gi missing million 99.46 yauduna kumza lisingani kunga mathoi da laikiba missing masing dagi sada 0.97 hangat ge Samudra gi imai wangkhalak pa thingnaraba emission antananaba amadi climate justice lehinaraba appeal tawgre Climate crisis na samudra gi imai wangkhalak pa gi marwaiba maramni haradra UN Secretary General Antonio Guterres na international community da emission antananaba amadi climate justice soidan lehinaraba lokatpam thokwa thawrang sing panda lokhat minanaba appeal tawgre Sea level rise implications for international peace and security abihiram da pangthokwa Security Council ki debate amada wangang latuna Guterres na haiki madudi samudra gi imai hangalak pa simhak sathi da threat ama oibata natana masi tasenamak threat multi-frame amasune mahna makha taraduna haiki madudi samudra gi imai wangkhalak pa asna thawai pan basing da akiba vi amasung ising sinjaga masu healthcare ki khudong cha basing su handale samudra gi tumi sin be ising ekhoina leiriba mafum singda hajilaktuna ekoi gi akoi bada tilak patarabadi maduna ekoi gi thabak sing mahan gani amadi agriculture Fishery amasung tourism ba marwaiba industry singa marilena ba economic pumpa sogan gani masnai koi gi maru werba infrastructure mahan takan basungam gani samudra gi imai wangkhalakpa asna khara nemna leiriba community sing amasung leiba kya phawba malemas de hingbada khudong charak loi haina magna makha ta ge World Meteorological Organization WMO na release tawba data palladuna Guterres na haiki madudi global average sea level sing aukiba sahi Lising ahongi matamda mamangi sahi sa sing sangdam na badap kumza lising amaga sampan marfutra mafandagi ya mahian na hengalak pa uri WMO na predict dawri madudi global heating ki sangasi Celsius degree 1.5 tagi helanda batara basu samudra gi imai makhatan hengalak pa ugane karigumba sabagi sang Celsius degree ani faw hengalak pa tarabadi samudra gi imai saruk ani faw wangkalakane temperature makhatan hengalak pa luina samudra gi imai gi thak singsu ka hen hengalakani asumna Temperature khara hengalak pada ki lakaduriba malayam ki phibam singa du khalubada kiningai ni amasung ekhoina Bible ki warida thengna bago miyamna paktakna makoina leramliba mafam sing thadokna duna chatnarakane US na Alaska ga takna na Russian bomber jet sing intercept tawgre
Alaska ka nagna international airspace ta paikiwa fighter jet sing amasung strategic bomber sing yawa Russian military aircraft ga North American Defense Forces na intercept tauki ana US military na phangdorakli North American Aerospace Defense Command NORAD na February tara ka mari statement amada haiki madude February tara ka humdoida identify tauki ba military plane sing ati United States na tragana Canada gi airspace ta sangla ki banate amasung makoina threat amata piba laikide Russian flight sing adu au ki basayul khara ki matamda US military na North America da kap thakiba wagna paramba object sing adu ga sumari leina de aire statement adu na makata na hai Russian activity adu NORAD na hana dagi sing adu na laglaba sing ki manung challi ai gi planning ki matungina Russian plane sing adu bo intercept tawna na ba sem sa ke NORAD ki F-16 fighter ani na Russian plane sing adu intercept tawke karigumba matau tarbati NORAD na Alaska kanakna na foreign aircraft sing space dagi thabna haidu an ki bagi thauto kya thoki ba leirabasu Andagi case asidi hana duga manai ana NORAD na statement adu dapan kide Amarom da Russia ki meke daga sulaipa ka segi military aircraft khara intercept tauki ana phongdorokwa laidra basu Russian aircraft sin hauki ban mit khani asida malem gi oiba ising gi sarok sing gi matak da flight kya pa thoki ana phongdorake flight sing adu Alaska musung Russia gi marak ta leiriba Bering Sea yauna atai malem gi ising gi sarok sing gi matak tani ana Russia na phongdorake Vladimir Putin na Ukraine da anova aerial attack chathana na ba sem sari Russia na Ukraine da hana control tawkiba mafam sing amuga na Ukraine yan sing dagi andok ngamna nawa fighter jet sing amasung attack helicopter singi oiwa anova force ama thana na ba sem sari an intelligence official sing na warning tawkre Delhi ben gi report na tongsulom gi analysis sing palladu na hai Ukraine gi border da makhal makha kaya gi aircraft sing yamna paisilakwa asna Vladimir Putin gi force na Donbas region da nova inod kaloina offensive makha sathana ba honari haibagi engit be NATO ki defense minister sing na nominee ki weba summit ama Brussels sa pangthok tuna lan ki saitheng nanglapa Ukraine da military support pi bagi thorang sing ki madang da khana ki matung da khongthang asi lakpane NATO ki chief Jens Stoltenberg na military alliance asi ki member lebak sing da ki madude Europe pumba yamunation walakpa ya bagadix uraklaba matamasida Ukraine akan aring sing liba Russian force sing ba ngamna da pamkhona khulai delivery sing kan khat kadabane Mifam madu da saruk yariba Norway gi hanagi PM asina hakim batudi lanasi araiba military ki matik mayai pomba fodok tuna chatharakpa asoba lan amu oirakle Amarom da lanasi logistic ki oiva lan amasuni habiyai marwaina misang singna ammunition foil spare part sing na singba matok tabalan gi masak matom punamak thangai sing na Ukraine da jahon na kana honarakwa asina Ukraine ki lanasi logistic ki lan amu weribane NATO ki sibasina makata na haiki matadi Russia ki President Putin na maradapa phibam lakana da basem sabe ki khodam changdam amada koina hojik phabu uba phangdre ai koina wuribadi wana taina bada phangla lan gi matam sangdok na ba madi lani na chauthok na ba anobo offensive sing amasung anobo attack sing athana basem sarak pa sine Ukraine ki official sing na su Moscow na Eastern Donbas region da hana dagi jam na hena chawbo offensive ambasa thana ba thorang tawri haire United States na Russian fighter jet mari tan thokre United States Air Force na Alaska manak da paiwa Russian fighter jet mari thanana ba musung tan thokina ba fighter jet sing sinagre Russia ki plane sing amasung detect tawki plane sing adu detect tawki track tawki amasung identify tawna February taragum doita thokdok du thoki bani ana North American Aerospace Defense Command haike Russia ki fighter jet sing adu Tu-95 Bear as bomber sing amasung Su-35 fighter jet sing ni haike Russia ki fighter plane sing adu Alaska Air Defense Identification Zone ADIZ ki manung da operate tawrabasu bakwa international airspace ki manung da laike nakalamrom da China ki Xinjiang Tibet ngamphai lana US ki balon paisilakre China na section wa phangdorakre China ki Xinjiang amasung Tibet region ki madakta US ki balon sing high altitude ta paisilakre masigi mayokta maigai de ki chapjapa pakom pikani abgi section wa from China na phangdorakre ngasi China ki meke ki phangdor wa from amada hai saiwala segi angan bazaruk da US ki balon sing China ki air space da mangjong na permission lawpa tawdana paisilaki bani Lisingani kungani thoi ki me thagi angan bazaruk da gi haujuk phawada balon tara hena paisilakre hana phangdorakle China ki Foreign Ministry ki spokesman Wang Wenbin na phangdorakpada paisilakli ba US ki balon sing asna pe thibigi akoi bada sin thungna paitana satpa balon ni haire Wang na ngasi Delhi
Briefing amada phongdorakibada Chinese authority ki mari leinaba Evovel jaudana ain kana sinagi territorial airspace ta US ke belunna tara hena paisalaki wapam masiki mayukta US ki White House na yaning tabi wapam phongdorakre thaudoga si tha asigi angan basarukda US ki South Carolina Costa US ki military na sinagi spy beluni hana singnaba belunama kapthabagi sayna ba wapam sing phongdoknari khai tanjada thokibani Sinagi meketagi US na kapthak beluladu civilian research person belun adugi matangda Washington na kahenbo wapam phongdorakibani haire wangna makhata na phongdorakibada sinagi belun kapthakibadu United States na makhoi ki latmi sing aran bamongda sinabani maram chadana China ki company amadi institution khara ain gi wangmada US na sanction thamjana ba pandamda kahenbo wapam sing phongdorakibani haina wangna makhata rakle US ki beluna sinagi ning tamna lengang liba lengang asibo thawai wawai daba mongda paisala kiba asiki meukda chapchana sinana warep logduna thogiba thodok asiki meukda chapchaba khongtang logat kani haiba wafam makata na phongdorakle aroibe the content sing asiki markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel sala domda kana badi subscribe tawi business subscribe tawi ramaloinana like and share to suka abi ko tupna makpo amakana thagasari